ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯁꯦꯜꯒꯤ ꯏꯔꯥꯡꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ, ꯀꯌꯥ ꯑꯃꯒꯤ ꯃꯌꯨꯝ ꯃꯀꯩꯕꯨꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯊꯥ ꯑꯃꯒ ꯃꯈꯥꯏ ꯐꯥꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯌꯥꯝꯒꯤ ꯁꯥꯙꯥꯔꯟ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯁꯤꯃꯛ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯝꯃꯨꯅꯦꯜ ꯔꯥꯏꯑꯣꯠ ꯑꯁꯤꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯅꯗꯨꯅ ꯅꯨꯃꯤꯠ 5-10ꯒꯤ ꯃꯅꯨꯡꯗ ꯏꯪꯊꯅꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯍꯦꯛ ꯀꯥꯞꯄ ꯂꯦꯞꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯃꯩꯇꯩꯅꯁꯨ ꯀꯨꯀꯤꯕꯨ ꯊꯥꯖꯅꯗ꯭ꯔꯦ, ꯑꯗꯨꯒ ꯀꯨꯀꯤꯅꯁꯨ ꯃꯩꯇꯩꯕꯨ ꯊꯥꯖꯅꯗ꯭ꯔꯦ꯫ ꯂꯣꯏꯖꯤꯡ ꯂꯣꯌꯥꯒꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯁꯤꯡ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯕꯪꯀꯔ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯑꯃꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯌꯥ ꯃꯌꯥꯝꯅꯁꯨ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯈꯨꯡꯒꯪ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯄ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯆꯦꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯡ ꯈꯪꯂꯝꯗ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯏꯇꯠ ꯇꯠꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄ ꯇꯛꯊꯣꯛꯂꯨꯕ ꯅꯠꯇꯅ ꯃꯩꯇꯩ ꯇꯤꯝ ꯑꯃꯠꯇꯅ ꯀꯨꯀꯤꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯂꯨꯕꯒꯤ ꯊꯧꯗꯣꯛꯇꯤ ꯅꯧꯅ ꯊꯣꯛꯄ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯃꯛ ꯃꯩꯇꯩꯒꯤ ꯐꯦꯚꯔꯗ ꯁꯦꯝꯖꯕꯁꯨ ꯅꯠꯇꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯨꯞꯅꯇꯪꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯔꯤꯚꯤꯜ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯏꯝꯐꯥꯜ ꯆꯕꯨꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯆꯥ ꯃꯁꯨ ꯈꯔ ꯀꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯂꯩꯇꯦ꯫ ꯏꯔꯥꯡ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯩꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯃꯌꯨꯝꯁꯤꯡ ꯑꯃꯠꯇ ꯂꯦꯞꯇꯨꯅ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕꯨꯜꯗꯣꯖꯔꯁꯤꯡ ꯊꯧꯖꯤꯟꯗꯨꯅ ꯂꯣꯏꯅ ꯇꯦꯝꯈꯥꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯕꯤꯜꯗꯤꯡ ꯁꯥꯕ ꯌꯨꯝ ꯀꯩ ꯀꯌꯥꯅ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯗꯕꯒꯨꯝ ꯏꯔꯥꯡ ꯑꯁꯤ ꯍꯧꯕꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯅꯔꯕꯁꯤꯅꯤ꯫ ꯖꯥꯏꯂꯦꯟꯉꯝ ꯀꯨꯀꯤ ꯅꯦꯁꯟ ꯍꯥꯏꯕ ꯃꯈꯣꯏꯇꯒꯤ ꯑꯣꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯕꯁꯤꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄ ꯍꯧꯔꯛꯄ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝ ꯀꯨꯀꯤꯂꯦꯟꯅꯆꯤꯡꯕ ꯕꯣꯔꯗ ꯀꯌꯥ ꯃꯌꯥꯝꯅꯁꯨ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯑꯁꯤꯅꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯁꯤꯗ ꯀꯨꯀꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯀꯥꯔꯛꯄ, ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄ MLA 10ꯅ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯁꯟꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯆꯥꯛꯄ ꯃꯩꯗ ꯑꯃꯨꯛꯀꯁꯨ ꯘꯤ ꯍꯩꯗꯨꯅ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯈꯤꯗꯨꯅ ꯃꯗꯨꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯕꯗꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯁꯥꯎꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯅ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯁꯟꯇꯥꯏꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯝꯗꯨꯅ ꯑꯣꯏꯗꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯀꯌꯥꯃꯔꯨꯝꯁꯨ ꯁꯟꯇꯣꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯂꯩꯔꯤ ꯍꯥꯏꯕꯗꯃꯛ ꯉꯥꯏꯔꯦ꯫ ꯗꯤꯁꯤꯖꯟ ꯑꯃꯠꯇ ꯃꯁꯥ ꯃꯇꯣꯝꯇ ꯂꯧꯖꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯦ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯐꯣꯂꯣ ꯇꯧꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯂꯥꯎꯊꯣꯛꯇꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯠꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯁꯦꯟꯇꯔꯅ ꯑꯥꯔꯃꯤ, ꯑꯁꯥꯝ ꯔꯥꯏꯐꯜ, BSF ꯑꯃꯁꯨꯡ CRPFꯅꯆꯤꯡꯕ ꯑꯍꯦꯟꯕ ꯇ꯭ꯔꯨꯞ 90,000 ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯄꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯥꯔꯃꯤ, ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯄꯨꯟꯗꯨꯅ ꯃꯩꯇꯩ ꯇꯥꯕ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯥꯕ ꯂꯝꯁꯤꯡ ꯂꯣꯟꯅꯕ ꯀꯌꯥꯗ ꯖꯣꯏꯟꯠ ꯀꯝꯕꯥꯏꯟ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯑꯄꯟꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯁꯤꯒꯤ ꯃꯃꯜ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫
नुंगतिगी मी सिबगी पाउ तादबा लेत्रे नोंग हेक nganbaga ngarang ahingdi mi masing kaya sikre haina hangnare Hujik faubada Manipur Sarkar amasung India government sugi militant singbu laksanba karigidamakta ngamdribano Amaromdana Kuki gi UKLF ki chairman SS Hawkipna handakta phongdorpada 2017 da pangthokhiba general election da UKLF na BJP gi mating yamna pangkhi maram asina center amasung Manipur gi BJP sarkar na Kuki militant singi mathakta thabak paikhatpa ngamdrabra haibasisu uhang amani Manipur gi chief minister N Biren Singh na luchingba mahaki anisuba sarkar gi tangkak asina war on drugs campaign gi makhada reserve forest singda khunda sanba amasung u sing yanthattuna poppy plantation tauba sing yahandaba mahaki asigumlaba wakhalon asibu lamdam asigi praja singnasu yamna pamjaba aduga hojik thokliba irang asimaksu mahakna paikhalakliba thabak thong sing asiga Haktheng nana mari leinaba masimaknasu waraba praja singna tha amaga makai phajilaklaba si phawbada militant singi attack sing khangduna lagli aduna sarkar na militant sing chipu chapchana thengnabagi matam hojiksu yogdribara karigumba irang asina masidagi sum henjin khiba targadi kaina thangdadi praja miyamna sarkar pham thadoku militant sing asi ekhoi thengnajarage haiduna civil war ama soiduna horakani marak asida lan changluba mioi sing urakpadasu amasung drone camera gi footage ki matung inna chapchana khangle madudi kuki militants marakta Burma romdagi changlakpa lungi setpa chin kuki terrorist singsu yauri matang asida national security gi wahang laktripara Manipur gi chief minister amasung India government wafam asi khangna una mit tangba magumna leigadoribra karigumba Pakistan lomdagi Jammu and Kashmir da faujilaktuna terrorist changlakpa matamdadi madugi pawadu India pumbada sega kairibani India na Pakistan amasung China khaktada mijing changdunu leiba targadi chingi jungle ngakta leiba border fencing su matik chana leitaba masida leptana Myanmar romdagi mi sing itattatna changsilakliba Manipur haiba leibak asi India gi anisuba Kashmir oirakpasu yai thokliba irang asigi matangda Indian gi Union Home Minister Amit Shah masamak laktuna numit humni leiduna Kuki amasung Maitai gi tongan ba CSO kaya unakhrabani mahakna numit 15 gi matamsu tharamkhibaduni tampak ki mafam sing amasung ching gi mafam sing kayada tongan ba community singna shanti gi mifam amasung lamdam masida shanti amuk hanjilaknaba mairagi rally kayamarum chatli adubu Kuki community gi maikaidagidi organization amatana hujiksu shanti gi wafam palakpa leikhidri Union Home Minister na tharamba matamadusu hujikti yausilakle center na kari decision laurakadage haibaduni community anina khorang nangaina ribasisu decision asigi matung inna Manipur da hanagi matogum miyam gi sadharon punsida hanjalakpa ngamgadoribra natragana lamdam masi amukka henna mai hogduna chakhalakadoribra haibasini ningsingba yabadi Union Home Minister Amit Shah masamaknasu lamdam masigi apunmagi saktamda karisu akaiba leiroi haina thajaba thamlamlabani hangkatna ningsinglubada chahi asigi April gi tang 19 da Chief Minister N Biren Singh na Churchandpur da open gym ama changaba chatkadabada open gym adu mayamna thugai yaikhaiba thokhanbasu leikrabani maitai truck driver masu Churchandpur da mayamna chingthaduna phubagi video su viral oikibaduni haibadi April tha loirakpa aduaida Churchandpur dadi irang asi phumduna adum leiraklabani Megitang ohumda All Tribal Student Union na sinduna chingi mafam ayambada maitai mitai bu schedule tribe list chanba yaroi haiduna chatkhiba rally da Kuki community khaktana namna taba Churchandpur da militant singna rally edu yaukhiba maduda makhoina Anglo Kuki war gate makhongda mai chakpa thengnarakpadagi irang asi thokpa hokhibani adubu Anglo Kuki war gi gate adudi hujiksu karisu tekta kaidana leiri maduda kanana chattuna mai thaba hogadoribano haibasini natragana miyoi kharana irang asi hoba yanaba tawkhiba thabakla haibasisu chingnaningai oiba wahang amani masina maram oiraga Maitai amasung Kuki community anigi marakta thokhan ningdaba thodok kaya thoktuna lagli thodok asina maram oiraga hujik phawbada miyoi chama henbagi punsi mangkhre masidi supna tangi sarkar gi record ki matung innani hujik chu miyoi kaya ama mafam marang khangdana thiba khangdana leiri sarkasida palibu khuding mangna miyeng chanbiraga mama aingonda saru bache lamdo warasu ichagi mathaugu amam tauna bapina biyu aida ichagi dikhani bugum nijari mayam dage Miyoi lising kaya amana relief camp da wana punsi leli Maitai gibu oire Kuki gibu oire Manipur gi maikai mari makta mikap mirau kholtana pik thalle lan haibasidadi akabagisu kadabagisu nakal animakta siba nabadi loina yawnai lan na tongjaba karisu leite masina samasta amangba khaktani pigadoriba
Hujikti Maitai Kuki haiba leitana Manipur da leiba community khudingmak loina waminare. Manipur gi praja khudingmak shanti tamak pamlakle. Tangdu leita na leiba punsi mahing haibadu eheningle. Hau kiba khudingmak amana amabungak na duna. Nongmai gi tegar dagi khutsa singbu lokthok tuna. Table da punna phaminaraga apam pam da wakhal sing puthok tuna. Nakal animak tagi yasin na ba ama porokpana hen na phaba khongthang oiroi dabra.